ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯍꯥꯛꯇꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯑꯥꯔ ꯕ꯭ꯔꯥꯎꯟꯅ ꯁ꯭ꯇꯦꯇꯤꯀꯦꯜ ꯑꯦꯀꯥꯎꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯄꯥꯉꯜꯁꯤꯡꯁꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯃꯁꯖꯤꯠ ꯂꯩꯇꯦ, ꯅꯨꯄꯤ ꯄꯔꯗꯥ ꯇꯧꯗꯦ꯫ ꯑꯥꯔ ꯕ꯭ꯔꯥꯎꯟꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯨꯁꯂꯤꯝ ꯈꯨꯡꯒꯪ ꯀꯌꯥ ꯇꯥꯔꯤꯕꯁꯤ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯎꯖꯕ ꯐꯪꯂꯝꯂꯕꯗꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯔꯐꯇꯒꯤ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯁꯅꯣꯡꯕꯅ ꯃꯌꯥꯝꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕ ꯂꯥꯟꯅꯦꯛꯂꯨꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯅ ꯂꯧ ꯇꯧꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯣꯅꯨꯡ ꯀꯪꯂꯥ ꯌꯧꯅ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯂꯒ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯄꯤꯗꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯄꯤꯗꯨꯅ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯍꯟꯈꯤ꯫ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯈꯤꯕꯗꯒꯤꯗꯤ ꯀꯔꯤ ꯐꯤꯔꯣꯜ ꯁꯦꯠꯀꯅꯤ? ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜꯗꯣ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯠꯂꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯟꯅꯈꯤꯕ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯁꯦꯠꯂꯝ ꯏꯜꯂꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯂꯝ ꯏꯜꯂꯝꯕ ꯇꯥꯕꯅꯤ꯫ ꯑꯥꯔ ꯕ꯭ꯔꯥꯎꯟꯅ ꯚꯥꯔꯠꯀꯤ ꯃꯨꯁꯂꯤꯝ ꯇꯥꯕ ꯂꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯎꯔꯛꯈꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯎꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯉꯜꯁꯤꯡ ꯁꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯁꯦꯡꯕ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯉꯜ ꯑꯃꯠꯇꯅ ꯙꯔꯃꯅ ꯌꯥꯗꯕ ꯁꯥ ꯂꯦꯟꯗꯅ ꯆꯥꯔꯝꯂꯣꯏ, ꯑꯗꯨꯒ ꯑꯁꯤꯕ ꯃꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯩ ꯊꯥꯔꯝꯂꯣꯏ꯫ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯃꯁꯖꯤꯠ ꯁꯥꯕꯁꯤ ꯃꯤꯅꯔ ꯑꯃꯁꯨꯡ ꯒꯨꯝꯕꯥꯖ ꯍꯥꯞꯅꯩ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯁꯖꯤꯠ ꯁꯥꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯐꯕ ꯑꯣꯏꯈꯤꯗꯦ꯫ ꯃꯗꯨ ꯃꯅꯤꯄꯨꯔ ꯄꯥꯉꯜꯁꯤꯡꯇꯒꯤ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯈꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯟꯗꯤꯔ, ꯆꯔꯆ, ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯑꯃꯠꯇ ꯁꯤ ꯃꯉꯥꯏꯔꯦ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯅ ꯐꯖꯕ, ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯅ ꯀꯨꯞꯂꯒ ꯑꯃꯁꯨꯡ ꯂꯩꯕꯥꯛꯅ ꯇꯩꯕ ꯐꯛꯂꯥꯡ ꯈꯔꯒ ꯎ ꯋꯥꯅ ꯃꯈꯣꯡ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯗꯕ ꯃꯁꯖꯤꯠ ꯁꯥꯈꯤ꯫ ꯁꯥꯔꯤꯕ ꯃꯑꯣꯡꯗꯨ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯃꯥꯟꯕꯅꯤꯅ ꯑꯥꯔ ꯕ꯭ꯔꯥꯎꯟꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯎꯔꯛꯈꯤꯕ ꯃꯁꯖꯤꯠꯀꯤ ꯃꯑꯣꯡꯒ ꯃꯥꯟꯅꯅ ꯎꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯖꯤꯠ ꯂꯩꯇꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔꯁꯤ ꯃꯅꯤꯄꯨꯔ ꯄꯥꯉꯜꯒꯤ ꯐꯤꯚꯝꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯏꯗ ꯄꯪꯏ ꯏꯔꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ꯫ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨ ꯃꯨꯁꯂꯤꯝꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯥꯏꯈꯤꯗꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯨꯟꯗꯥꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯨꯟꯗꯥꯔꯝꯕꯁꯤ ꯇꯔꯐ ꯂꯩꯕꯥꯛꯀꯤ ꯁꯨꯔꯃꯥ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯍꯩꯅꯕꯤ, ꯅꯨꯡꯉꯥꯏꯕ, ꯑꯐꯕ ꯅꯨꯡꯁꯤꯠ, ꯂꯩꯍꯥꯎ, ꯐꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯕꯗꯨ ꯀꯥꯎꯗꯕꯗꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯃꯄꯥꯟ ꯊꯤꯔꯒ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫
ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯅꯣꯡꯃꯗ ꯅꯃꯥꯖ ꯃꯇꯝ 5 ꯄꯥꯡꯊꯣꯛꯄꯗ ꯋꯖꯨ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯇꯧꯅꯕ ꯏꯁꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯥꯝꯅ ꯂꯩꯕꯗꯨ ꯈꯟꯕꯗꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯇꯝꯗꯨꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯍꯤꯅ ꯇꯧꯅꯔꯝꯕꯗꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯆꯟꯗꯅꯤꯄꯨꯔ ꯈꯨꯡꯒꯪꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯇꯥꯕ ꯈꯨꯟ ꯑꯃꯅꯤ꯫ ꯈꯨꯟ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯀꯣꯏꯂꯥꯁꯀꯤ ꯂꯝꯕꯤ ꯑꯃꯈꯛ ꯂꯩ꯫ ꯃꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯂꯒ ꯉꯥꯔꯤꯌꯥꯟ ꯆꯤꯡ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯅꯣꯡꯄꯣꯛꯂꯣꯝꯗ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯀꯃꯨ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯑꯇꯦꯟꯕ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯨꯏꯃꯤ ꯆꯤꯡꯁꯥꯡꯅꯄꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒ ꯂꯦꯡꯊꯩꯅꯗꯨꯅ ꯆꯠꯈꯤ꯫ ꯈꯨꯟ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯅꯥꯂꯥ ꯂꯩ, ꯑꯗꯨꯒ ꯃꯅꯥ ꯄꯨꯡꯕ ꯎ ꯄꯥꯝꯕꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯧꯏ꯫ ꯆꯥꯟꯗꯅꯤꯄꯨꯔ ꯈꯨꯡꯒꯪ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯦꯛ ꯈꯔ ꯇꯝꯄꯥꯛ ꯐꯥꯎꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯃꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗꯗꯤ ꯂꯝꯕꯤꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯑꯦꯃꯤ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯁꯥꯡꯅꯄꯣꯝ ꯑꯃ ꯂꯩꯈꯤ, ꯑꯗꯨꯒ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯈꯨꯟ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯅ ꯀꯃꯨ ꯊꯣꯡ ꯌꯧꯔꯛꯄꯗ ꯑꯋꯥꯡꯂꯣꯝꯗ ꯊꯦꯛꯂꯒ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯀꯃꯨ ꯇꯨꯔꯦꯜꯅ ꯃꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯟꯊꯔꯛꯂꯒ ꯊꯧꯕꯥꯜ ꯇꯨꯔꯦꯟꯗ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯏꯁꯤꯡꯒꯤ ꯐꯖꯕ ꯏꯔꯥꯈꯣꯜ ꯑꯃ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩ, ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯋꯥꯠꯄ ꯆꯍꯤꯗꯗꯤ ꯀꯥꯂꯦꯟ ꯊꯥ ꯆꯪꯂꯛꯄꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯀꯪꯕꯁꯨ ꯌꯥꯎꯏ꯫ ꯑꯃꯔꯣꯝꯗ ꯀꯃꯨ ꯊꯣꯡ ꯂꯥꯜꯂꯒꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛ ꯇꯝꯄꯥꯛ ꯐꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯈꯨꯟ ꯑꯁꯤꯒꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯉꯥꯡꯂꯞ ꯇꯧꯕ ꯂꯩꯔꯣꯏ ꯃꯊꯛꯇ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯊꯝ ꯊꯥ ꯆꯪꯂꯛꯄꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯔꯨ ꯃꯔꯥꯡ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯩ꯫ ꯍꯥꯏꯔꯤꯕ ꯉꯝꯂꯞ ꯇꯧꯕ ꯁꯔꯨꯛꯁꯤ ꯂꯣꯏꯈ꯭ꯔꯒ ꯊꯦꯟ ꯁꯥꯅ ꯂꯩꯉꯣꯏ ꯑꯃꯁꯨꯡ ꯅꯨꯡꯖ꯭ꯔꯦꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃ ꯁꯥꯡꯅ ꯂꯩꯈ꯭ꯔꯒ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯆꯦꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗꯁꯨ ꯂꯩꯉꯣꯏ ꯑꯃꯁꯨꯡ ꯅꯨꯡꯖ꯭ꯔꯦꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯁꯥꯡꯅ ꯂꯩꯈ꯭ꯔꯒ ꯇꯞꯅ ꯈꯨꯟ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯟꯗꯅꯤꯄꯨꯔ ꯈꯨꯡꯒꯪ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯑꯁꯤ ꯃꯐꯝ ꯈꯔꯗꯗꯤ ꯇꯣꯔꯕꯥꯟ ꯌꯥꯎꯗꯅ ꯃꯅꯤꯡ ꯇꯝꯅ ꯇꯔꯛ ꯇꯔꯛ ꯆꯦꯟꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯈꯔ ꯑꯃꯗꯅ ꯑꯃꯨꯛ ꯇꯣꯔꯕꯥꯟ ꯅꯛꯅ ꯆꯦꯜꯂꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯦ, ꯃꯅꯨꯡꯗ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯂꯩꯕ ꯐꯥꯎꯕ ꯎꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯥꯎꯗꯦ꯫ ꯇꯨꯔꯦꯜꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯩꯕ ꯂꯩꯉꯣꯏ ꯑꯃꯁꯨꯡ ꯅꯨꯡꯖ꯭ꯔꯦꯡ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯈꯔꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯀꯣꯛꯇ ꯀꯣꯡꯁꯦꯠ ꯍꯥꯏꯒꯠꯇꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯈꯤꯕꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯝ ꯂꯩꯔꯕꯁꯨ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯣꯔꯛꯄ ꯏꯁꯤꯡ ꯏꯆꯥꯎꯅ ꯄꯨꯊꯔꯛꯄ ꯂꯩꯉꯣꯏ ꯂꯩꯅꯥꯡꯅ ꯑꯃꯨꯛ ꯍꯦꯛꯇ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯀꯩ ꯋꯥꯠꯇꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯇꯥꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ꯫ ꯇꯨꯔꯦꯜꯒꯤ ꯈꯨꯅꯨꯡ ꯇꯨꯡꯏꯟꯅ ꯁꯥꯡꯅ ꯈꯨꯜ ꯇꯥꯈꯤꯕꯗꯒꯤ ꯆꯥꯟꯗꯅꯤꯄꯨꯔ ꯃꯈꯥ ꯑꯃꯁꯨꯡ ꯃꯊꯛ ꯍꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯥꯏꯗꯣꯛꯏ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯌꯥꯝꯕ ꯎꯅ ꯑꯦꯜ ꯁꯦꯞ ꯑꯃꯁꯨꯡ ꯌꯨ ꯁꯦꯞꯀꯤ ꯃꯑꯣꯡꯗ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯁꯥꯔꯒ ꯃꯊꯛ ꯇꯤꯟꯅ ꯀꯨꯞꯄꯤ꯫ ꯃꯔꯛ ꯃꯔꯛꯇ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯆꯥꯅꯔꯝꯃꯤ꯫ ꯍꯤꯗꯦꯜ ꯇꯥꯐꯝ ꯅꯥꯏꯗꯨꯅ ꯀꯣꯟ ꯂꯤꯛ ꯐꯦꯡꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯇꯣꯏꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯍꯦꯟꯄꯝ ꯌꯨꯡꯅꯔꯛꯄ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯇꯣꯇꯤ ꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯄꯗꯒꯤ ꯇꯨꯔꯦꯜꯗ ꯃꯤ ꯀꯨꯝꯅꯕꯒꯤ ꯆꯥꯡ
ꯌꯥꯝꯅ ꯍꯟꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗꯗꯤ ꯅꯣꯡ ꯂꯩꯉꯣꯏ ꯄꯦꯛꯂꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯕꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯏꯆꯤꯛ ꯆꯤꯛꯅ ꯇꯔꯛ ꯇꯔꯛ ꯅꯤꯡꯉꯥꯏꯗꯅ ꯆꯦꯟꯊꯍꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯆꯤꯛꯄ ꯏꯆꯦꯜ ꯑꯁꯤꯕꯨ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ? ꯑꯦꯃꯤ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯍꯨꯝꯊꯔꯛꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯃꯣꯍꯁꯤꯟ ꯇꯣꯔꯕꯥꯟ ꯌꯥꯎꯗꯕ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯂꯛꯇ ꯇꯔꯛ ꯇꯔꯛ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏ, ꯀꯌꯥꯗ ꯂꯨꯔꯕ ꯏꯆꯦꯜꯅꯣ! ꯃꯅꯨꯡꯗ ꯂꯩꯕ ꯊꯃꯣꯏ ꯐꯥꯎꯕ ꯍꯦꯛ ꯎꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯃꯥꯅ ꯑꯃꯨꯛꯇꯪ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕꯒ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯋꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯑꯇꯤꯌꯥ ꯄꯥꯛꯄꯗꯧꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯎꯈꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯨ ꯌꯦꯡꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯈꯤ, ꯔꯦꯍꯦꯅꯥ! ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯐꯝ ꯊꯤꯕ ꯃꯈꯩ ꯊꯤꯔꯨꯔꯒ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯗ ꯅꯨꯡꯁꯤꯠꯅ ꯂꯩꯊꯔꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯅꯤꯡꯊꯝꯊꯥꯁꯤ ꯃꯍꯧꯁꯥꯅ ꯑꯌꯨꯛꯇ ꯂꯩꯆꯜ ꯌꯥꯝꯅ ꯊꯥꯏ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯂꯩꯆꯤꯜ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯣꯍꯁꯤꯟꯒ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯁꯃꯤꯔꯒ ꯂꯝꯕꯤꯒꯤ ꯁꯤꯗꯥꯏꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯌꯥꯡꯅ ꯊꯧꯔꯛꯄ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯃꯥꯡꯗ ꯁꯤꯡꯖ ꯃꯄꯨꯟ ꯄꯨꯗꯨꯅ ꯇꯨꯡꯊ ꯃꯥꯡꯊ ꯂꯥꯛꯄ ꯁꯟꯒꯥꯔꯤ ꯑꯅꯤꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯁꯟꯒꯥꯔꯤ ꯇꯣꯡꯂꯤꯕ ꯁꯟꯕꯨ ꯑꯅꯤꯃꯛꯅ ꯊꯨꯅ ꯍꯥꯏꯈꯤ, ꯑꯔ-ꯇꯤ-ꯇꯤ, ꯍꯩ, ꯑꯔ-ꯑꯔ! ꯁꯟꯒꯥꯔꯤ ꯑꯅꯤꯅ ꯂꯝꯕꯤ ꯄꯤꯗꯨꯅ ꯇꯥꯇꯥ ꯒꯥꯔꯤ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯊꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯃꯤꯔꯅ ꯏꯪꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯊꯕꯛꯇꯨ ꯇꯥꯡ 2ꯗ ꯖꯣꯏꯟ ꯇꯧꯅꯕ ꯆꯦ ꯂꯥꯛꯂꯦ꯫ ꯏꯉꯛ ꯉꯛꯅ ꯃꯣꯍꯁꯤꯟꯅ ꯍꯪꯂꯛꯏ, ꯌꯥꯝꯅ ꯊꯨꯅ? ꯉꯁꯤ ꯅꯨꯃꯤꯠ 8ꯇ ꯉꯥꯏꯔꯦꯅꯦ꯫ ꯖꯣꯏꯟꯗꯤ ꯀꯗꯥꯏꯗ ꯇꯧꯅꯤ? ꯀꯔꯅꯥꯇꯀꯥꯒꯤ ꯀꯥꯔꯋꯥꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤ, ꯁꯃꯤꯔꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯝꯗꯤ ꯇꯧꯅꯤ? ꯌꯥꯝꯅ ꯐꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯅꯥꯒ ꯑꯃꯨꯛ ꯂꯣꯏꯅꯍꯧꯗꯧꯔꯤꯕ? ꯋꯥꯈꯜ ꯆꯥꯅꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯁꯃꯤꯔ: ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ, ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯈꯪꯅꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯃꯣꯍꯁꯤꯟꯅ: ꯑꯗꯨꯗꯤ ꯔꯦꯍꯦꯅꯥꯗ ꯑꯩ ꯀꯔꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯅꯤ? ꯁꯃꯤꯔꯅ ꯈꯨꯝꯃꯛꯏ, ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯆꯥꯕ ꯑꯗꯨ ꯂꯥꯛꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯤꯕ ꯑꯀꯟꯕ ꯏꯆꯦꯜꯁꯤ ꯎꯕꯤꯗꯅ ꯃꯇꯝ ꯈꯖꯤꯛꯇꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯂꯕꯗꯤ? ꯁꯃꯤꯔꯅ: ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯊꯃꯣꯏꯅ ꯑꯗꯨꯝ ꯈꯪꯕꯅꯤꯗ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯀꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯛꯂꯒ ꯈꯝꯂꯝꯃꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯔ ꯊꯩꯗꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯔꯤꯠ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯍꯦꯛ ꯎꯕꯒ ꯁꯃꯤꯔꯅ ꯏꯉꯛ ꯉꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯈꯤ, ꯐꯔꯤꯠ ꯚꯥꯏ! ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯔꯤꯠ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯏꯖꯤꯜꯂꯝꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯁꯃꯤꯔꯒ ꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯦꯈꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯁꯃꯤꯔꯒ ꯐꯔꯤꯠꯀ ꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯕꯗꯨꯗ ꯃꯣꯍꯁꯤꯟꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯉꯣꯟꯗ ꯁꯃꯤꯔꯅ ꯐꯔꯤꯠꯀꯤ ꯃꯁꯛ ꯇꯥꯛꯈꯤ꯫ ꯚꯥꯏ ꯃꯣꯍꯁꯤꯟ, ꯚꯥꯏ ꯐꯔꯤꯠꯁꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯏꯊꯧꯈꯣꯏꯒ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯑꯩ ꯃꯥꯒ ꯍꯦꯛ ꯁꯥꯟꯅꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯁꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ UPSCꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥ ꯃꯊꯪ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯐꯜ
ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯣꯍꯁꯤꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯐꯔꯤꯗꯀ ꯈꯨꯠ ꯁꯣꯛꯅꯔꯒ ꯍꯥꯏꯈꯤ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯜꯂꯥꯍꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯔꯛꯁꯅꯨ"꯫ ꯑꯃꯨꯛ ꯁꯃꯤꯔꯅ ꯐꯔꯤꯗꯇ ꯃꯣꯍꯁꯤꯟꯒꯤ ꯃꯁꯛ ꯇꯥꯛꯈꯤ꯫ ꯑꯗꯨꯒ, "ꯐꯔꯤꯗ ꯚꯥꯏ, ꯑꯩꯒꯤ ꯃꯔꯨꯞ ꯃꯣꯍꯁꯤꯟꯁꯨ MPSCꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯗ ꯃꯥꯏ ꯄꯥꯛꯂꯒ ꯚꯩꯚꯥ ꯄꯣꯁ ꯇꯧꯒꯗꯕ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ"꯫ ꯋꯥꯔꯤꯗꯨ ꯊꯧꯑꯣꯏꯗꯅ ꯐꯔꯤꯗꯅ ꯁꯃꯤꯔꯗ ꯑꯣꯟꯁꯤꯟꯈꯤ꯫ "ꯅꯠꯇꯦ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤꯕꯒꯦ"꯫ ꯐꯔꯤꯗꯀꯤ ꯃꯑꯣꯡꯗꯨ ꯁꯃꯤꯔꯅ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯄꯥꯟꯗ ꯎꯠꯇꯅ ꯃꯍꯥꯛꯅ ꯈꯨꯝꯈꯤ, "ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯁꯨ ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯗ ꯀꯔꯅꯥꯇꯀꯥꯒꯤ ꯀꯥꯔꯋꯥꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯆꯠꯂꯅꯤ"꯫ "ꯅꯦꯚꯤꯒꯤ SSC ꯑꯣꯐꯤꯁꯔ ꯑꯃ ꯅꯍꯥꯟ ꯐꯥꯎꯏ ꯍꯥꯏꯅ ꯇꯧꯈꯤꯕꯗꯨꯔꯥ"꯫ "ꯃꯥꯅꯤ", ꯁꯃꯤꯔꯅ ꯈꯨꯝꯃꯤ꯫ "ꯑꯗꯨꯗꯤ ꯅꯪꯒꯤ ꯔꯦꯖꯤꯌꯥꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯕ"꯫ ꯐꯔꯤꯗꯅ ꯍꯪꯉꯤ꯫ "ꯃꯥꯁꯨ MA ꯂꯣꯏꯒꯗꯕ ꯆꯍꯤ ꯑꯃꯇꯪ ꯉꯥꯏꯔꯦ꯫ ꯃꯗꯨ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨ ꯅꯪꯒꯤ ꯌꯥꯁꯃꯤꯟꯗꯤ ꯀꯔꯝ ꯇꯧꯕ"꯫ "ꯃꯔꯨꯞ, ꯌꯥꯁꯃꯤꯟꯁꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕꯗꯨꯗ ꯏꯔꯥꯡ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯁꯨꯝ ꯈꯪꯅꯔꯨꯕꯅꯤ꯫ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯦ ꯈꯟꯕꯗꯤ ꯃꯍꯥꯛ ꯅꯠꯇꯦ, ꯑꯇꯣꯞꯄ ꯑꯃꯅꯤ"꯫ "ꯑꯃꯗꯨꯅ ꯀꯅꯥ"꯫ ꯁꯃꯤꯔꯅ ꯉꯥꯡꯂꯞꯅ ꯍꯪꯂꯛꯏ꯫ "ꯑꯩꯈꯣꯏ ꯏꯅꯦꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯅꯦꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯁꯤ ꯑꯩꯒꯤ ꯃꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯀꯟꯅꯁꯨ ꯍꯥꯏꯕ ꯔꯦꯍꯅꯥꯕꯨꯅꯤ", ꯐꯔꯤꯗꯅ ꯈꯨꯝꯃꯤ꯫ ꯃꯣꯍꯁꯤꯟꯗꯤ ꯐꯔꯤꯗꯀꯤ ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯀꯣꯛꯇꯨ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯈꯪꯕꯅꯤꯅ ꯁꯃꯤꯔꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯦꯍꯅꯥꯒꯤ ꯃꯤꯡ ꯄꯟꯕꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯑꯣꯟꯈꯤ ꯍꯥꯏꯕ ꯐꯔꯤꯗꯅ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯋꯥꯗꯤ ꯂꯦꯞꯇꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ "ꯔꯦꯍꯅꯥꯒꯤ ꯃꯁꯛꯁꯤ ꯍꯦꯛ ꯎꯕꯗ ꯇꯁꯦꯡꯅ ꯀꯜꯂꯛꯏ꯫ ꯏꯅꯦꯅ ꯅꯣꯡꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯕꯗ ꯑꯩꯁꯨ ꯎꯔꯛꯄꯅꯤ꯫ ꯁꯛꯁꯨ ꯄꯦꯟꯕ ꯃꯈꯩ ꯐꯖꯩ, ꯔꯥꯁꯤꯁꯨ ꯈꯨꯠꯂꯩ ꯑꯃ꯫ ꯑꯗꯨꯒ ꯃꯁꯥꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯍꯩꯗ ꯍꯥꯏꯅꯕ ꯉꯥꯔꯣꯏ ꯁꯕꯥꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯍꯥꯞꯄ ꯐꯖꯔꯕ ꯈꯨꯗꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯅꯣꯡꯃꯇ ꯑꯀꯟꯕ ꯅꯨꯡꯁꯥꯗ ꯐꯨꯍꯟꯗꯦ, ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯀꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯈꯨꯗꯩꯒꯤ ꯐꯤꯕꯥꯟꯅ ꯁꯣꯛꯂꯨꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯅꯥꯄ ꯆꯤꯛꯅ ꯄꯥꯎꯗꯝꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯆꯠꯄꯗꯁꯨ ꯑꯣꯏꯔꯣ, ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯄꯒꯤꯕꯨ ꯑꯣꯏꯔꯣ, ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯅꯤꯁꯥꯔꯅ ꯒꯥꯔꯤꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅꯅꯤ꯫ ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯗꯨ ꯐꯩ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯝꯅ ꯀꯣꯛ ꯆꯤꯛꯏ"꯫ ꯁꯃꯤꯔꯅ ꯈꯨꯝꯂꯛꯏ꯫ "ꯈꯪꯗꯦꯅꯦ ꯇꯧꯔꯤꯕꯁꯤ꯫ ꯔꯦꯍꯅꯥꯒꯤ ꯈꯣꯡꯊꯥꯡꯅ ꯅꯪꯅ ꯁꯦꯟꯅꯔꯤ, ꯑꯗꯨꯒ ꯃꯣꯍꯁꯤꯟꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯐꯤ ꯑꯃꯒꯨꯝꯅ ꯍꯤꯡꯂꯤ"꯫ ꯐꯔꯤꯗꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯃꯣꯍꯁꯤꯟꯁꯨ ꯑꯩꯒꯨꯝꯅ ꯔꯦꯍꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯣꯏꯔꯦ"꯫ "ꯑꯩꯁꯨ ꯈꯜꯂꯤꯅꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯃꯥꯒꯤ ꯃꯤꯡ ꯄꯟꯈꯤꯕꯗ ꯅꯈꯣꯏ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯣꯍꯁꯤꯟ ꯚꯥꯏ, ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕꯗ ꯅꯪ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯃꯝꯕꯗ ꯃꯤꯠꯆꯤ ꯈꯠꯄ ꯇꯥꯖꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯣꯡꯃ ꯑꯃꯨꯛ ꯎꯅꯁꯤ"꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯊꯧꯈꯤ꯫ ꯃꯥꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯌꯦꯡꯂꯒ ꯃꯣꯍꯁꯤꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯃꯗꯨ ꯎꯔꯒ ꯁꯃꯤꯔꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯈꯜꯂꯤꯅꯣ"꯫ "ꯂꯪꯇꯛꯅꯕ ꯈꯝ ꯊꯦꯡꯂꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯇꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯒꯗꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯊꯨꯡꯂꯔꯦ"꯫ "ꯂꯪꯇꯛꯅꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯃꯅꯤ", ꯁꯃꯤꯔꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯣꯍꯁꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯕꯗ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯪꯇꯛꯅꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫